सिगिसु अचौबा इशू मने सुदुम हारी border fencing तौबा तौदबा मसिदे तौबु याउना तौगे हारगदी मखोई मखोंग चटपगी लंबी सिदगी नसी पु कायबगी कैनो मसु लै कायबगी वारोल सुदुम लैको औजा मसिदी तसिंग हारकांदा मसा मसागी ओइबा ओनली ngसागी पैसादु खतंग उबा हाइदी लमदम अमा ड्रगी पाकता ताउरगा कदाइबो योंगना मांगनी हाइबसिगी वखलदि खंदबा ngamdaba दुबु खोई ngarang suduma ताजबा मतमदा ड्रगी इशूसिदा खोगी muscle power leiba money power leiba singsi even poppy cultivation da paisa invest tawi ki haibagi wafam ju dumak taje masi how far kadai bo yongna chumbano haibagi di subject to correction khangjade adumak pu wari di koina tabada sumaina taje adu masi zazalan gi mota khogi border fencing ningthina tawdaba masi gi su ko samadi oigadra haibasi myamna khangdana di leire अदु बोजा जलान की मोता हाइदी ngasai drug si lalon basida khogi khulai pai basing yaushalakpagi matang se oja si kari kamain thambini se abra khogi nongmai pai ba lal ho bai ba kanglup se masi almost ayamana makhoi aphong mamsung arot pa policy khal layeba mai phan ye resource ha batare mai paisa ye resource karai dagi mobilization tawgadagi haba potse masi mai aphong mamsung arot pa mai policy program khara ayamana di almost layeba ko adu laitaba adugum bagi policy sing do adopt tawdaba makhoi tongan ba human value amsung akhoi lairiba do's and don'ts sida yengan moi ki kano si stand si yam phajana chetna clear oina leiba lalhoba lup sing su sulai le moi haibodi hajaba ngamde adu ayamana almost no moi paiba sing che masi sigi aron mam sungat phongba policy program kharlai maduge manungda akai moina paisa mobilization tawna bagi source illegal drug trafficking se smuggling hai tare no mai karbar to boiro drug karbar to boiro tongan ba sana hi karbar oiro tongan ba smuggling gi thabak sing se masi tawraga madutagi phanga ko fisang haiduna mokoi gi party gi adumba khuju khulai leiba khangde adagi mokoi gi training gi khangde moi gi leiba gather sing du gi chana thangna bagi khangde sigi mobilization sing sida yam sin da bagi process si maru oiba resource ama oina ayam bana tongnai ye na tumaina lowi sigi manungda akhoi Myanmar rom da leiba akhoi khulai faiba anglup sing Manipur so punna operate to khulai faiba kangbu sing se masina illegal drug trafficking si to matam da makhoi da he na khudong jaba makhoi na maru oina akhoi golden triangle phawba samna bagi drug trafficking ni thabak se masai sida makhoi na madugi operate to da khudong jaba hai tare ne Myanmar da su makhoi leiba duga Manipur rom da su makhoi operate to ba sigi khudong jaba se moi da phangba adugi advantage to maru oina se dar kanda akhoi illegal drug trafficking ki pot se masiam choba keno oirakpa adam matang sida akhoi leiriba India government na mase kamaina thengna gatagi habagi India government gi yamna masak thokpa yamna comprehensive oiba adumba yamna akhoi kari hatare significant oiba adumba thabak thoram se yu uda haitare akhoi border fencing khabagi thabak haire border fencing si Nagaland lomda Nagaland gi leiriba keno sing sida akhoi lalhoba singna natraga lalhoba singna akhoi influence to buda chatpa people singna haitare ne ko akhoi border fencing to wi gano haira kanda heglep tho le thopi Mizoram mom da so admaina haira kanda heglep tho le thopi so kaino me India na India ki territory gi manungda koi border fencing to jababu noina to gano haira ga to pya bra to haiba India ki jamna farm oi be state na u da ba haitare admai ayet papire haira heglep thopi border fencing si so political issue oina political mileage launa na issue oina sizna bugumba manba akoi India lenga ki akoi north east la riba akoi som side ta lariba border si makoina matam gi oina Myanmar policy gi khulai oina sizna bigi sumba yamna akoi gi mek sieng da ba akoi gi keno ma akoi just like akoi gi keno da
Rajasthan adugi akhoi kano Jammu Kashmir aduga Punjab Haryana sigi paring se seja Gujarat sigi paring da lawriba sensitiveness to akhoi somdi low da bage pot ma lairiba masigi issue se masi amna serious wena dil to phom thokpa issue ni tawtri si kari gi no haiba se masi akhoi Manipuri people singna masi khangpham thoi border fencing tawbaga loinana border da ngak seliba akhoi Mathau Toriba Sifai Singh Semasina, Yam serious when a deal Toraba, Aduga Loina, Quigi, spy agency meam, a Quigi Genomiam, Quigi, Karihatare, investigative agency meam, Masina Yam seriously Mathau Toraga, Masashida, Dil Toriba, Dugumba, drug, mafia sing, drug don sing Hitare, sea meam, chop faraga, Quigi, fry eradication, Tobagiam, Kanma, Kontang, Semasi, and Paradangan, Todana, Summa Quigi. Thadu athamisi thadu athambaitare sometimes I pick and choose the taweba ado fari ni kholi sum tawe ado chapchana eradicate tawna ba khongthang du u de ba khoi si bharat lenga ki karamba aron ba thausil leiba no haibadu mati akhoi myamna madu akhoi am munna khandaba amadi mathau tai haibase sisu thamjage. Okay, thank you. Zamasida Quigi, Tangal Ketelgi Yum Amasung Dukan Singi Mapu Nifuna eviction gi mayok da High Court na